Manipuri Special Intensive Revision Pangthoknaba Hotnariba Asida Kuki Luchingbasingna Yetlakle Lanjinariba Kuki Singi Bot Thadabagi Hak Matnabagi Thongni Kohor Election Commission of India ECI na Manipur gi Electoral Roll gi Special Intensive Revision SIR Pangthoknaba Thorang Toriba Asida Kuki Luchingbasingna Pangthokpa Yaroi haina yelakpa hore state asida tholiba irang asida Lanjine duna leiriba Kuki Kangluki Miyoi singi bot thadaba yabagi hak matnaba thorangni haina Kuki Organization for Human Rights Trust Kohugi meitei digi phongdorkle pawasina makhatana hai leibak asigi tungda laibak lepnaba mihut khananabagi process ta leibak asida leiba chahi 19 amadi helaba citizen khudimakta bot thadaba yabagi hak Indian Constitution gi Article 326 na piri adubo Manipur gi oinadi illegal immigrant amadi electoral process ta aranba kya yorokpana hairiba citizen da piri bahag achi matpagi mongda leire SIR asi Manipur gi electoral integrity ngaknaba hotnaba khwaidigi mathau taba khulai amani masina thangnaba leibak haibadi Myanmar amadi Bangladesh gi jangsilakpa illegal immigrant singbu khandokpa ngamgani haiba simak Bihar da chathaduna lana bota chansilamba kaya khandokpa ngamkre nakal amoromda Kuki Furuki masak naiba leader Benjamin Mate Dr. Lamthintang Haukip amadi Manipur Tribal Forum Delhi na SIR ki process asi bot thadaba yabagi hak adu Kuki Furiptagi lokthoknaba silakpa khulai amani haina lawi haiba wafam sing phongdorkre adubu SIR process asi ECI na tangai fadana pangthoktaba yadaba thong amani haina Indian Constitution gi Article 326 amadi Representation of People Act 1950 gi Section 16 na hairi loinana ECI gi SIR na voter verification tognaba yungthong khuding changduna survey togani haibagi pandam thamli state asiga Myanmar leibaka kilometer 439 ngamkhai samnaba maramna state asigi voter roll da illegal immigrants sing yauchilamba yabagi wafam laklibani mahakna makata na hai SIR gi process asi political gi ihul yawba amadi irang asina maram oiduna Kuki Furuki miyoi sing lanjine dung leiba kya gi bot thadaba yabagi hak matnabagi thongne masi demographic manipulation amadi institutional injustice makhal amani irang asina maram oiduna wana leiba singi karimata khandaba mongda Kuki voter sing lokthoknaba honarakpani haina lawi karigumba SIR gi process asina hena sawhanba charangnaba thoannaba amadi masina hena phibam soksen hangadaba oirabdi Kuki Furupna khondariba asi sovereign state ama oina lokthokpa yare haina wafam sing thamkre haina pawasina makatare wafam asi counter perspective oina Benjamin Mate na SIR bu yaningdaba uliba asi state asigi electoral integrity bu namthaduna illegal immigrant gi hakal changbagi mong ama ore loinana Manipur Tribal Forum Delhi MTFD na special summary revision SIR asi yaithoktuna state asida hojik mathau taribi ingtapa amadi masa masagi mayumda hanjenanba asida khwaidigi maru oiba wafam sing thamlake Kuki Furuki organization singda chanaba yaba wafam amata pidana SIR process asibu yaningdaba phongdoklibagi wakhalon sidi karigumba agenda leirabra haibi wahang ama lakle Kuki Furuki lanjinariba singi wafam sing maram jai adubo masiga voter verification tobagadi mari leinade SIR gi process asina Kuki Furuki marakta leiriba aran mamongda voter chansinkraba singsu lokthokpa ngamgodribane SIR gi process thinthan bana state asigi electoral process ta khudongcha da kya tholpa yai haina pawasina makatare